ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯉꯥꯟ ꯇꯣꯡꯕ꯭ꯔꯝꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯔ ꯏꯁꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯂꯥꯏꯉꯥꯟꯕ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯥꯏꯕꯤ ꯊꯥꯕꯜꯂꯩ꯫ ꯀꯥꯂꯦꯟ ꯂꯥꯏ ꯀꯟꯅ ꯍꯔꯥꯎꯅꯔꯤꯕ ꯃꯇꯝꯅꯤ꯫ ꯃꯥꯏꯕꯤ ꯊꯥꯕꯜꯂꯩꯁꯨ ꯊꯪꯅꯕꯗ ꯂꯩꯕ ꯂꯥꯏꯕꯨꯡ ꯑꯃꯗ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯃꯍꯥꯛꯁꯨ ꯌꯥꯎꯔꯤ꯫ ꯃꯥꯏꯕꯤꯁꯤꯡꯒꯤ ꯃꯥꯏꯕꯤ ꯖꯒꯣꯏ ꯁꯥꯔꯛꯄ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯉꯥꯏꯔꯤꯕ ꯅꯍꯥ ꯑꯍꯟ ꯃꯌꯥꯝꯗꯣ ꯃꯥꯏꯕꯤ ꯈꯔꯅ ꯖꯒꯣꯏ ꯁꯥꯅꯕꯒꯤꯗꯃꯛ ꯂꯥꯏꯕꯨꯡ ꯃꯌꯥꯏꯗ ꯊꯣꯛꯂꯛꯄꯗꯣ ꯎꯕꯗ ꯃꯈꯣꯏ ꯄꯨꯝꯕ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯗꯣ ꯍꯧꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯊꯥꯕꯜꯂꯩꯒꯤ ꯖꯒꯣꯏꯒꯤ ꯁꯥꯊꯦꯛ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯃꯅꯤꯡ ꯊꯨꯡꯂꯕꯒꯨꯝ ꯇꯨꯃꯤꯟꯅ ꯖꯒꯣꯏ ꯑꯗꯨꯕꯨ ꯈꯣꯏꯗꯥꯅ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯖꯒꯣꯏ ꯁꯥꯕ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯃꯊꯪꯒꯤ ꯊꯧꯔꯝ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯅꯍꯥ ꯈꯔꯗꯤ ꯊꯦꯡꯉꯦ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯨꯡꯗꯒꯤ ꯊꯣꯛꯅꯔꯛꯏ꯫ ꯂꯥꯏꯕꯨꯡꯗꯩ ꯈꯔ ꯂꯥꯞꯊꯣꯔꯛꯂꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯃꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯚꯥꯏ ꯃꯌꯥꯝ, ꯑꯩꯗꯤ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯁꯨꯡꯂꯣꯏꯒ ꯂꯣꯏꯍꯟꯅꯤꯡꯗ꯭ꯔꯦꯕꯣ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯥꯏꯕꯤꯁꯤꯡꯅ ꯁꯥꯕ ꯖꯒꯣꯏꯁꯦ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯅꯤꯡꯉꯦ ꯚꯥꯏ꯫ ꯑꯁ ꯚꯥꯏ ꯊꯦꯅꯥꯎ, ꯅꯪꯒꯤꯁꯦ ꯀꯩꯅꯣꯝ ꯈꯟꯕ ꯃꯥꯜꯂꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯅꯤꯡ ꯂꯩꯀꯥꯏ ꯌꯧꯔꯝꯗꯥꯏ ꯂꯝꯍꯥꯡ ꯑꯣꯏꯅꯁꯨ ꯇꯧꯕ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯅꯤ꯫ ꯅꯨꯡꯗꯥꯡꯗꯤ ꯂꯥꯏꯔꯗꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯐꯥꯎ ꯃꯄꯥꯗꯣ ꯂꯥꯟꯕ ꯀꯤꯅꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯔꯤꯕ ꯃꯣꯡꯐꯝ ꯑꯃꯁꯨ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯅꯝꯊꯤꯕ ꯃꯅꯝ ꯑꯃꯗꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯁꯤꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯅꯤꯃꯁꯨ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯆꯠꯂꯤꯕꯗꯣ ꯊꯦꯅꯥꯎꯅ ꯍꯥꯟꯅ ꯎꯔꯝꯃꯤ꯫ ꯚꯥꯏ ꯃꯌꯥꯝ, ꯆꯠꯄ ꯑꯃꯨꯛꯇ ꯂꯦꯞꯈꯣ꯫ ꯃꯥꯡꯗ ꯆꯠꯂꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯑꯅꯤꯁꯤ ꯎꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯇꯨ꯫ ꯃꯈꯣꯡꯁꯨ ꯂꯩꯕꯥꯛ ꯊꯦꯡꯗꯤ ꯄꯥꯏꯕꯒꯨꯝ ꯆꯠꯂꯤꯁꯤꯕꯨ ꯎꯗ꯭ꯔꯕꯣ ꯚꯥꯏ ꯅꯣꯏꯕꯨ? ꯃꯃꯥꯟꯅꯕ ꯆꯥꯎꯕꯁꯨ ꯊꯦꯅꯥꯎꯅ ꯍꯥꯏꯕꯗꯨꯗ ꯌꯦꯡꯂꯨꯏ꯫ ꯑꯁꯨꯝꯅ ꯃꯣꯏ ꯈꯔꯗꯣ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯚꯥꯏ ꯁꯤꯗꯤ ꯂꯩꯃꯨ ꯅꯠꯇ꯭ꯔꯣ? ꯃꯤ ꯅꯠꯇꯦꯗ ꯚꯥꯏ꯫ ꯁꯣꯏꯗ꯭ꯔꯦ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯀꯤꯅ ꯃꯈꯣꯏ ꯄꯨꯝꯕ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯥꯀꯜꯂꯣꯝꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯃꯔꯦꯡꯁꯤꯡ ꯑꯗꯣ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯇꯅ ꯐꯔ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯆꯥꯎꯕꯒ ꯊꯦꯅꯥꯎꯒꯗꯤ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯆꯦꯟꯃꯤꯟꯅꯔꯛꯏ꯫ ꯊꯦꯅꯥꯎꯅ ꯈꯔ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯆꯥꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯚꯥꯏ, ꯑꯇꯩꯗꯤ ꯀꯗꯣꯝꯗ ꯆꯦꯟꯈ꯭ꯔꯒꯦ? ꯚꯥꯏ, ꯈꯪꯗꯦ ꯀꯗꯣꯝꯗ ꯆꯦꯟꯈ꯭ꯔꯕꯅꯣ꯫ ꯑꯗꯣ ꯚꯥꯏ ꯆꯥꯎꯕ, ꯑꯩꯈꯣꯏꯅꯤꯅ ꯆꯦꯜꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯍꯥꯟꯅ ꯑꯔꯤꯕ ꯃꯣꯡꯐꯝ ꯑꯃ ꯑꯣꯏꯔꯝꯕꯗꯣ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ? ꯀꯩꯅꯣ, ꯑꯩꯈꯣꯏꯅꯤꯕꯨ ꯉꯁꯥꯏ ꯂꯝꯕꯤꯔꯣꯝꯗ ꯅꯠꯇ꯭ꯔꯣ ꯆꯦꯜꯂꯛꯈꯤꯕꯗꯣ? ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯃꯨꯁꯤꯟ ꯃꯨꯕ ꯑꯅꯤꯗꯣ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯋꯥꯏ ꯂꯨꯇꯣꯟꯒ ꯁꯥꯠꯈꯩ ꯃꯣꯏ ꯑꯅꯤꯗꯣ ꯑꯃꯨꯛ ꯆꯦꯟꯕ ꯍꯧꯔꯝꯃꯤ꯫ ꯈꯔ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡ ꯚꯥꯏ ꯇꯥꯕ꯭ꯔꯣ? ꯚꯥꯏ ꯆꯥꯎꯕ, ꯉꯥꯏꯈꯣ ꯑꯝꯇ ꯌꯦꯡꯉꯨ ꯇꯨ꯫ ꯃꯥꯡꯂꯣꯝꯗ ꯂꯩꯔꯤꯕꯁꯤ ꯍꯥꯟꯅ ꯃꯣꯡꯐꯝ ꯑꯣꯏꯔꯝꯕ ꯖꯒꯥꯗꯨ ꯅꯠꯇ꯭ꯔꯣ ꯁꯤꯕꯨ? ꯈꯔꯒ ꯇꯣꯡꯉꯒ ꯎ ꯈꯔ ꯍꯧꯔꯤꯕ ꯑꯁꯣꯡꯕ ꯃꯐꯝꯁꯦ? ꯃꯥꯅꯦ ꯚꯥꯏ, ꯍꯥꯟꯅ ꯃꯣꯡꯐꯝ ꯑꯣꯏꯔꯝꯕ ꯃꯄꯥꯗꯨꯅꯦ꯫ ꯁꯤ ꯃꯄꯥꯁꯦ ꯂꯥꯟꯊꯣꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯉꯁꯤꯗꯤ ꯐꯤꯕꯝ ꯀꯌా ꯆꯥꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯈꯔ ꯊꯨꯅ ꯂꯥꯟꯊꯣꯛꯅꯕ ꯇꯧꯔꯁꯦ ꯚꯥꯏ꯫ ꯚꯥꯏ ꯊꯦꯝꯕ, ꯔꯤꯄꯤꯠ, ꯚꯥꯏ ꯆꯥꯎꯕ, ꯅꯪꯕꯨ ꯀꯔꯤ ꯑꯃꯠꯇ ꯎꯗ꯭ꯔꯕꯣ? ꯃꯣꯡꯐꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯩ ꯍꯧꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯪꯕꯨ ꯑꯝꯇ ꯌꯦꯡꯉꯨ, ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯕꯣ ꯅꯪꯕꯨ ꯚꯥꯏ? ꯕꯨꯠ ꯐꯠꯇꯕ, ꯂꯥꯏ ꯐꯠꯇꯕ ꯍꯥꯏꯕꯁꯤꯗꯤ ꯃꯩꯅꯥꯛꯇ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯩꯅꯥꯛꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯁꯤ ꯕꯨꯠ ꯃꯥꯟꯗꯦꯗ, ꯁꯤ ꯃꯤ ꯑꯣꯏꯔꯝꯒꯅꯤꯗ ꯚꯥꯏ꯫ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯌꯦꯡꯂꯨꯔꯁꯤ ꯚꯥꯏ꯫ ꯊꯦꯅꯥꯎ ꯑꯃꯗꯤ ꯆꯥꯎꯕꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯟꯖꯩ, ꯑꯣ, ꯂꯩꯔꯦ, ꯑꯩꯅ ꯅꯤꯡꯂꯤꯕ ꯄꯨꯝꯕꯁꯦ ꯅꯣꯏ ꯑꯅꯤ ꯈꯛꯇꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯇꯥꯔꯤꯕ꯭ꯔꯥ? ꯑꯩꯒꯤ ꯐꯠꯇꯕ ꯂꯥꯏꯃꯨ, ꯅꯣꯏ ꯑꯅꯤꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯀꯤꯍꯟꯕ ꯂꯦꯞ꯫ ꯊꯦꯅꯥꯎꯒ ꯆꯥꯎꯕꯒ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯥ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯥꯀꯟꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛꯄꯨ ꯀꯅꯥ ꯑꯣꯏꯔꯒꯦ? ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯃꯐꯝꯁꯦ ꯂꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯐꯥꯎꯕ ꯑꯃꯨꯛꯇ ꯌꯧꯍꯟꯕꯤꯌꯨꯕ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗꯤ ꯅꯣꯡꯈꯠꯂꯛꯇꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯈꯣꯏꯅꯤꯕꯨ ꯑꯩꯅ ꯀꯟꯕꯤꯒꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯀꯟꯕꯤꯕꯒꯤ ꯑꯩꯒꯤ ꯀꯔꯤ ꯏꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ? ꯀꯔꯝꯕ ꯃꯇꯦꯡꯅꯣ? ꯑꯩꯈꯣꯏꯅꯤꯒꯤ ꯊꯋꯥꯏꯕꯨꯗꯤ ꯀꯟꯕꯤꯔꯣ꯫ ꯅꯍꯥꯛꯅ ꯑꯩꯈꯣꯏꯅꯤꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯕ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯅꯤꯅ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯅꯣꯏꯅꯤꯅ
ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯅꯤ ꯉꯝꯃꯣꯏ ꯍꯥꯏ ꯑꯗꯨꯒ ꯑꯩꯅꯁꯨ ꯈꯪꯉꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯅꯣꯏꯅꯤꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯔꯦ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤꯗꯤ ꯅꯍꯥꯛꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤ ꯅꯍꯥꯛꯀꯤ ꯁꯛ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯅꯤ ꯑꯣ ꯆꯨꯝꯃꯤ ꯑꯩ ꯍꯥꯏꯒꯦꯀꯣ ꯑꯩ ꯑꯁꯦ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯇꯣꯃꯥꯟ ꯍꯥꯏꯕꯗꯨꯅꯤꯅꯦ ꯅꯣꯏꯁꯨ ꯈꯪꯂꯝꯅꯤꯗ ꯈꯪꯗ꯭ꯔꯅꯦ ꯑꯣ ꯑꯣꯖꯥ ꯇꯣꯃꯥꯟ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏꯗꯤ ꯀꯅꯥꯒ ꯃꯥꯜꯂꯨꯔꯦ ꯑꯗꯣ ꯑꯣꯖꯥ ꯃꯐꯝ ꯑꯁꯤꯗ ꯑꯣꯖꯥꯗꯤ ꯀꯔꯤ ꯊꯕꯛꯀꯤ ꯂꯩꯔꯝꯂꯤꯕ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯉꯁꯥꯏ ꯅꯣꯏꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯊꯦꯡꯅꯈꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯑꯅꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯐꯠꯇꯕ ꯂꯥꯏꯃꯨ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯅꯥꯏꯅꯤ ꯂꯥꯏꯃꯨ ꯑꯅꯤꯗꯣ ꯑꯗꯨꯒ ꯃꯣꯡꯐꯝ ꯑꯁꯤꯗꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯀꯌꯥꯒꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯤ ꯃꯥꯏꯕ ꯇꯣꯃꯥꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯦꯅꯥꯎꯒ ꯆꯥꯎꯕꯒꯗꯤ ꯀꯤꯈꯤꯕꯅ ꯇꯣꯃꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯩ ꯑꯩ ꯑꯁꯤ ꯐꯠꯇꯕ ꯂꯥꯏ ꯀꯌꯥ ꯑꯃꯗꯤ ꯑꯁꯤꯕ ꯊꯋꯥꯏ ꯀꯌꯥꯒ ꯂꯣꯏꯅꯔꯤꯕ ꯃꯥꯏꯕ ꯇꯣꯃꯥꯟ ꯍꯥꯏꯕꯗꯨꯅꯤꯅꯦ ꯅꯣꯏ ꯀꯥꯎꯒꯅꯨꯀꯣ ꯉꯥꯏꯈꯣ ꯅꯣꯏ ꯑꯅꯤꯒꯤ ꯃꯤꯡ ꯍꯥꯏꯗ꯭ꯔꯤꯅꯦ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯣꯖꯥ ꯇꯣꯃꯥꯟ ꯑꯩꯈꯣꯏ ꯑꯅꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯤꯡꯅ ꯊꯦꯅꯥꯎ ꯑꯗꯨꯒ ꯃꯥꯒꯤꯅ ꯆꯥꯎꯕ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝꯂꯣꯟꯅꯅ ꯂꯩꯃꯤꯟꯅꯕꯅꯦ ꯑꯣꯖꯥ ꯑꯣ ꯑꯗꯨꯗꯤ ꯅꯣꯏꯅꯤ ꯄꯨꯡꯂꯥꯞ ꯂꯥꯞꯅꯅ ꯂꯩꯕꯗꯤ ꯅꯠꯇꯦꯗꯅ ꯐꯔꯦ ꯑꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯒꯦꯀꯣ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯅꯣꯏ ꯃꯥꯏꯕꯤ ꯊꯥꯕꯜꯂꯩ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯃꯥꯏꯕꯤ ꯊꯥꯕꯜꯂꯩ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯣꯏ ꯑꯅꯤꯁꯨ ꯏꯪꯉꯛ ꯉꯛꯅ ꯃꯥꯏꯕ ꯇꯣꯃꯥꯟꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯈꯨꯝꯃꯛꯏ ꯈꯪꯖꯩ ꯑꯣꯖꯥ ꯇꯣꯃꯥꯟ ꯃꯥꯏꯕꯤ ꯊꯥꯕꯜꯂꯩꯗꯣ ꯅꯣꯏꯅꯤꯗꯤ ꯄꯥꯝꯗ꯭ꯔꯣ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯅꯣꯏꯅꯤꯒꯤ ꯑꯣꯏꯅꯤꯡꯗ꯭ꯔꯅꯦ ꯑꯣꯖꯥ ꯇꯣꯃꯥꯟ ꯅꯣꯡꯃꯒꯤꯗ ꯅꯠꯇꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯤꯡꯂꯤꯕꯅꯤ ꯃꯥꯒꯤ ꯃꯁꯛꯇꯣ ꯎꯅꯤꯡꯕꯅ ꯉꯁꯤꯁꯨ ꯃꯥꯒꯤ ꯖꯒꯣꯏ ꯌꯦꯡꯕ ꯂꯥꯛꯂꯝꯂꯤꯕꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅꯁꯨ ꯅꯣꯏꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯃꯥꯏꯕꯤ ꯊꯥꯕꯜꯂꯩꯒꯤ ꯃꯊꯛꯇ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯍꯧꯔꯁꯤ ꯑꯀꯨꯞꯄ ꯃꯔꯣꯟꯗꯨꯗꯤ ꯍꯌꯦꯡ ꯑꯩꯒꯤ ꯅꯥꯛꯇ ꯆꯥꯛ ꯇꯣꯛꯄꯒ ꯂꯥꯛꯎꯀꯣ ꯉꯁꯤꯒꯤꯗꯤ ꯅꯣꯏꯅꯤꯁꯨ ꯍꯟꯖꯔꯣ ꯑꯩꯁꯨ ꯊꯋꯥꯏ ꯈꯔꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯝꯈꯤꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯗꯨꯕꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎꯀꯣ ꯊꯦꯅꯥꯎ ꯑꯃꯗꯤ ꯆꯥꯎꯕ ꯃꯥꯏꯕ ꯇꯣꯃꯥꯟꯒꯤ ꯋꯥꯍꯩꯗꯨꯗ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯥꯏꯕ ꯇꯣꯃꯥꯟꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯤꯡꯕꯁꯤ ꯂꯣꯏꯅ ꯊꯨꯡꯂꯒꯅꯤ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯗ ꯅꯍꯥꯛꯅ ꯌꯦꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥꯏꯕ ꯇꯣꯃꯥꯟ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤ ꯃꯥꯏꯕꯤ ꯊꯥꯕꯜꯂꯩ ꯅꯪ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯒꯗꯣꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯅꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯐꯔꯦ ꯊꯋꯥꯏꯁꯤꯡꯁꯤꯒꯤ ꯆꯥꯛꯊꯥꯛ ꯑꯁꯤ ꯄꯤꯔꯒꯦ ꯃꯥꯏꯕ ꯇꯣꯃꯥꯟꯅ ꯃꯈꯨꯠꯇ ꯂꯥꯏꯁꯣꯟ ꯑꯃ ꯁꯣꯟꯗꯨꯅ ꯂꯥꯏꯃꯨ ꯑꯅꯤꯗꯨꯒ ꯑꯁꯤꯕꯒꯤ ꯊꯋꯥꯏꯗꯨꯒ ꯀꯧꯁꯤꯜꯂꯤ ꯃꯣꯏ ꯑꯍꯨꯝꯒꯤ ꯉꯁꯤꯒꯤ ꯆꯥꯛꯊꯥꯛꯇꯤ ꯑꯄꯥꯝꯕ ꯂꯩꯀꯥꯏꯗꯒꯤ ꯃꯤ ꯑꯃ ꯍꯥꯠꯇꯨꯅ ꯏ ꯊꯛꯂꯨꯔꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯣꯏꯗ ꯄꯤꯖꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯊꯋꯥꯏ ꯑꯃ ꯑꯃꯗꯤ ꯂꯥꯏꯃꯨ ꯑꯅꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯐꯠꯇꯕ ꯂꯥꯏ ꯑꯍꯨꯝꯗꯨꯁꯨ ꯃꯥꯏꯕ ꯇꯣꯃꯥꯟꯒꯤ ꯋꯥꯐꯝꯗꯣ ꯇꯥꯕꯗ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯐꯠꯇꯕ ꯂꯥꯏꯃꯨ ꯑꯃꯗꯤ ꯊꯋꯥꯏ ꯃꯤꯔꯦꯟꯗꯣ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯏꯕ ꯇꯣꯃꯥꯟꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯂꯧꯕꯨꯛꯀ ꯅꯛꯅꯅ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯐꯠꯇꯕ ꯂꯥꯏ ꯑꯍꯨꯝꯗꯣ ꯄꯥꯏꯔꯛꯇꯨꯅ ꯁꯩꯖꯤꯟ ꯁꯩꯌꯥꯗ ꯅꯞꯇꯨꯅ ꯂꯩꯔꯤ ꯂꯥꯏꯃꯨ ꯑꯅꯤꯗꯨꯅ ꯄꯤꯁꯛ ꯄꯤꯛꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯃ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯂꯤꯕꯗꯣ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯛꯏ ꯂꯥꯏꯃꯨ ꯑꯅꯤꯗꯨꯅ ꯈꯪꯆꯥꯎ ꯑꯃꯨꯛ ꯆꯥꯎꯈꯠꯂꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗꯣ ꯃꯦꯠꯇꯨꯅ ꯍꯥꯠꯂꯝꯃꯤ ꯊꯋꯥꯏ ꯃꯤꯔꯦꯟꯗꯨꯁꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯏ ꯊꯛꯄ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯅꯨꯄꯥ ꯑꯗꯨ ꯐꯠꯇꯕ ꯊꯋꯥꯏ ꯑꯍꯨꯝꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨ ꯂꯩꯊꯦꯛꯇꯨꯅ ꯏ ꯑꯗꯣ ꯃꯕꯨꯛ ꯊꯟꯅ ꯊꯛꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯁꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯍꯧꯗꯣꯔꯛꯏ ꯇꯥꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣꯅꯦ ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯈ꯭ꯔꯦꯃꯦ ꯁꯥ ꯁꯟꯁꯤꯡꯁꯦ ꯃꯕꯨꯛ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯅꯪꯕꯨ ꯁꯖꯤꯛ ꯈꯔ ꯐꯥꯜꯂꯨꯁꯨ ꯍꯥꯏꯕꯅꯦ ꯇꯥꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯃꯃꯥꯅ ꯃꯆꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯇꯥꯗ꯭ꯔꯕ ꯑꯗꯨꯗ ꯃꯆꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨꯗ ꯑꯃꯨꯛ ꯀꯣꯛ ꯀꯣꯛ ꯊꯤꯟꯗꯨꯅ ꯍꯧꯗꯣꯛꯂꯤ ꯁꯨꯈꯨꯝ ꯍꯦꯛ ꯈꯨꯝꯃꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯃꯥꯅ ꯀꯔꯤꯅꯣꯅꯦ ꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯧꯔꯐꯥꯎ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯁꯨ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯔꯛꯏ ꯃꯃꯥ ꯑꯗꯨꯅ ꯍꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯁꯣꯝꯗ ꯂꯥꯛꯈꯨꯑꯣ ꯏꯆꯥꯁꯤ ꯉꯁꯥꯏꯗꯩ ꯍꯧꯗꯣꯛꯄꯁꯨ ꯇꯥꯗꯦ ꯀꯧꯔꯕꯁꯨ ꯈꯨꯝꯗꯦ ꯊꯣꯡꯁꯤꯁꯨ ꯀꯟꯅ ꯂꯣꯟꯈꯤꯕꯅ ꯑꯩꯅ ꯍꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ
Mapasu prap macagi ka tamna changaktuna kauba yaurami sukhum khumaktraba aduda mapana loliba thong adu namkhaiduna macagi manakta changai macadudi phajubna masa pumba supchinduna tumduna leibagi mawongda leiri mamasu hathu changaktuna macagi masa paiduna ibungo haina masa nomli moi baba ichase masase kaigino khangde kankalauduna leirisibu masa pumba subliba phajubto haidoknubadadi mamadi wakhan mangduna leimaida takhre mayaga kathoklaga maraiga chiklaga leiramliba phibamduda mama wakhal mangkhre mapana amuk yenglubada machanupa ado sire haiba khanglami masagi masa konduna kanna kapli mapana kapliba khonjel adu tarubadagi yumthangnabada leiba miyoisingsu laktuna kaidaure haiduna yengli nupa adugi fibam kana amatana yengba ngamlamde lekai adugi ahan kayasu laknarami mamadi hojiksu gyan tadri angaubigum oiri ahan khara oibi hanubi amana mama adubu laknari ngayaki matung gyan laktuna macagi manakta amuk changaktuna kanna kappa hori nupi kharana mama adugi fibam adu yengba ngamdraduna macagi manaktagi putoktuna nakan amada kapkanu haina thembiri ahan oirabi lekaigi hanubi aduna fibam ase mina tawbadi mande lai phatabana thoanba soidana oiramgani adubu kana amatanadi thajaba ngamlamdi asumna ngayaki matung siriba nupa macha ado mahaki mathau mangam pangthoknaba mongfam tamna puraklami amaromda lai phataba ahumdudi maiba tomangi manakta laktuna ahingda makhoi ahumna tawkhiba pumbado loina taklami phare hojikti noi naning thunglaba natra noi ahumse aina nungtigi chakthak pigani aduga aigi itengdi pangdaba yaroiko karigumba aigi wa indraba noi ahum mikuptuda laknagani kawganuko fare ngaihak noisu lekut leiraida potharuru asi hairamlaga maiba toman imungda changai phattaba laimu amadi thawai miriendusu lekut leiraida changduna pothakhirami tomana imungda ngaihak potharingai mapalomdagi thenau amadi chawbana kawrai maiba tomansu taraduna mapanda thoklai o lao aidi noini lakhiroidra khalamlibani kakhalau mongonsida ngaihak phamsi noiga aiga ngasidei tawguduba thabak mayam ama leiri adusingdo noigi nafamda aina loina haigani asumna thenauga chawbagada maibi thabalei hatnaba phattaba lalong kaya yatpa horami amaromdana laibungdani maibi thabalei laigi thauram kaya tawri amaibi amana thabalei ngasidi lairoi numitni ngasidagi ibudau ibendau anigi harau mathoi kabagi aroiba numini adubu ngasise phattaba lai kaya mathi phongbasu mali aigi wakhal asida ngasise karigumba kharadi tholakpa yai adubu chingu laining thongna pumnamak ngakthokpiba oisanuko thabalei pairiba la adu laimangda thamlamlaga maibi singi laifamda changai maibi thabaleina khaw amadagi laigi oiba lairik adu puthoktuna karigumba ama yengli thabaleina yenglibase karino haibasu ataiduna khanglamde maibi ataina hanglabasu kari amata pokum piramde ngaihak leirik adu yenglaba matung mamit uisinduna laimit thanduna yengli o leire sida leire aduk yamna phattaba aduk yamna minungsi leitabako nahangna tawriba thabak adugi mahi nasana fangni haibase kana amatana khannade maibi thabalei wa kharadi maibi sing aduda phongdoklamda lotkirami mangonda singnarapo oibana maibi ataida mayek sengnasu hairamdabani maibi atainasu maibi thabaleise asengba chingu laining thogi manaini khangjai mahaki masada kaidongliba asisu chingu laining thoni amaromdana nasai ayuk siramba nupa adugi mamma thokpa amana maiba tomangi manakta laklami nakan amadasu maiba tomana thenau amadi chawbada noi animak munna tawko ngasise lairoi numini laibungda chatuna laigi kumai ado noinisu yengo hore lai loirakpada maibising moigi pothafam aduda punna changakani matam aduda aina noida piriba leitum asina maibi thabaleigi masada panaba thomuko aduga noi anidi nayum yognaba chelakadubani ko phare leitum ase paisilu aduga nayum ankroko aina pamlibase hek mai pakpaga
ꯅꯣꯏꯅꯤꯒꯤ ꯑꯋꯥꯃꯟ ꯑꯩꯅ ꯄꯤꯒꯅꯤ, ꯍꯧꯖꯤꯛꯀꯤꯗꯤ ꯅꯌꯨꯝ ꯍꯟꯖꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯊꯦꯅꯥꯎꯒ ꯆꯥꯎꯕꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯇꯣꯃꯥꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯊꯣꯛꯂꯒ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯃꯅ ꯑꯣꯖꯥ ꯇꯣꯃꯥꯟ ꯍꯥꯏꯅ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯥꯏꯕ ꯇꯣꯃꯥꯟ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯠ ꯈꯨꯝꯖꯤꯜꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯣ ꯇꯥꯗ, ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯇꯥꯗ, ꯃꯪꯒꯣꯟꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯔꯕꯒꯦ ꯇꯥꯗ? ꯑꯇꯩꯒꯤ ꯅꯠꯇꯦ, ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝꯗꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯍꯧꯔꯤ꯫ ꯃꯆꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯣ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ꯫ ꯇꯣꯃꯥꯟꯗꯤ ꯈꯨꯗꯤꯡꯃꯛꯇꯣ ꯈꯪꯂꯤꯕꯅꯤ꯫ ꯂꯥꯏꯃꯨꯒ ꯊꯋꯥꯏꯃꯤꯔꯦꯟꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯥꯏꯕ ꯇꯣꯃꯥꯟꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯇꯥꯗ꯫ ꯇꯥꯗ ꯍꯟꯕꯤꯔꯝꯃꯣ, ꯑꯩꯁꯨ ꯂꯥꯛꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯂꯒ ꯂꯥꯛꯆꯔꯒꯦ ꯇꯥꯗ꯫ ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯑꯍꯟ ꯑꯗꯨ ꯍꯟꯈ꯭ꯔꯕꯗ ꯇꯣꯃꯥꯟ ꯃꯣꯃꯣꯟꯅꯣꯛꯅ ꯋꯥꯈꯜ ꯑꯃꯁꯨ ꯈꯟꯖꯩ꯫ ꯐꯔꯦꯗ, ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯑꯩꯅ ꯐꯥꯗꯨꯅ ꯁꯥꯟꯅꯔꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯏꯕꯤ ꯊꯥꯕꯜꯂꯩ ꯃꯥꯏꯊꯤꯕ ꯐꯪꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃ ꯈꯟꯖꯔꯤ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯃꯥꯟ ꯁꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥ ꯑꯗꯨꯒꯤ ꯐꯤꯕꯝ ꯌꯦꯡꯂꯝꯃꯤ꯫ ꯇꯣꯃꯥꯟꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯃꯃꯥ ꯑꯗꯨꯕꯨ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯃꯥ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯇꯣꯃꯥꯟꯅ, ꯏꯕꯦꯝꯃ, ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ꯫ ꯏꯕꯨꯡꯉꯣꯒꯤ ꯁꯣꯔꯥꯠ ꯂꯣꯏꯕꯒ ꯂꯥꯏ ꯑꯃꯗꯤ ꯈꯨꯔꯨꯝꯗꯕ ꯌꯥꯔꯣꯏ꯫ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯀꯌꯥ ꯃꯊꯤ ꯐꯣꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ, ꯑꯩ ꯌꯨꯝꯗ ꯍꯟꯖꯔꯒꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯦꯛꯇ ꯄꯤꯕꯤꯔꯛꯎ, ꯈꯨꯗꯛꯇ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯕꯨ ꯀꯩꯁꯨꯗꯤ ꯇꯧꯔꯔꯣꯏꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕ ꯇꯣꯃꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯂꯥꯏꯕꯨꯡꯗꯅꯤ꯫ ꯃꯥꯏꯕꯤ ꯊꯥꯕꯜꯂꯩ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯉꯣꯟꯗ ꯁꯤꯡꯅꯔꯛꯄꯁꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯄꯣꯊꯥꯕ ꯉꯝꯂꯝꯗꯦ꯫ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯂꯥꯏꯕꯨꯡꯗ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯂꯥꯏꯔꯣꯏ ꯑꯣꯏꯕꯅ ꯉꯁꯤꯗꯤ ꯑꯔꯥꯞ ꯑꯔꯥꯞꯄ ꯃꯐꯝꯗꯩꯁꯨ ꯃꯤ ꯀꯌꯥ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯀꯌꯥ ꯍꯧꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯊꯦꯅꯥꯎ ꯑꯃꯗꯤ ꯆꯥꯎꯕꯁꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗꯩ ꯈꯔ ꯅꯥꯊꯩꯔꯒ ꯃꯥꯏꯕꯤ ꯊꯥꯕꯜꯂꯩꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯂꯤ꯫ ꯂꯥꯏꯒꯤ ꯊꯧꯔꯝ ꯃꯊꯪ ꯂꯦꯞꯇꯅ ꯄꯥꯡꯊꯣꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯊꯥꯕꯜꯂꯩꯗꯤ ꯃꯁꯥꯗꯣ ꯂꯩꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯍꯟ ꯈꯔ ꯑꯣꯏꯕꯤ ꯃꯥꯏꯕꯤ ꯑꯃꯅ ꯊꯥꯕꯜꯂꯩꯕꯨ ꯐꯥꯊꯔꯝꯃꯤ꯫ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ, ꯅꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯈꯣ꯫ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯏꯄꯥꯅ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ꯫ ꯏꯄꯥꯒꯤ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯈꯣ꯫ ꯑꯁꯨꯝꯅ ꯑꯍꯟ ꯑꯣꯏꯔꯕꯤ ꯃꯥꯏꯕꯤꯅ ꯊꯥꯕꯜꯂꯩꯒꯤ ꯃꯁꯥꯗ ꯀꯩꯗꯣꯡꯂꯤꯕ ꯆꯤꯡꯉꯨ ꯂꯥꯏꯅꯤꯡꯊꯧꯕꯨ ꯄꯨꯛꯅꯤꯡ ꯐꯥꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯍꯧꯔꯛꯂꯦ꯫ ꯃꯥꯏꯕꯤ ꯊꯥꯕꯜꯂꯩ ꯃꯁꯝ ꯃꯅꯥꯒ ꯏꯐꯥ ꯐꯥꯈꯩ ꯆꯣꯡꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯑꯃꯨꯛꯁꯨ ꯂꯩꯃꯥꯏꯗ ꯃꯁꯥ ꯄꯨꯝꯕ ꯊꯔꯣ ꯑꯣꯜꯂꯤ꯫ ꯊꯥꯕꯜꯂꯩꯒꯤ ꯃꯑꯣꯡ ꯎꯕꯗ ꯖꯒꯣꯏ ꯌꯦꯡꯂꯤꯕ ꯃꯌꯥꯝꯗꯣ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯡ 11ꯒ ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨꯁꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯕꯗ ꯂꯥꯏ ꯌꯦꯡꯂꯝꯕ ꯃꯤꯌꯥꯝꯁꯨ ꯂꯥꯏꯕꯨꯡꯗꯒꯤ ꯃꯌꯨꯝꯗ ꯇꯝꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯍꯟꯅꯈ꯭ꯔꯕꯗ ꯂꯥꯏ ꯊꯣꯡ ꯂꯣꯜꯂꯗꯨꯅ ꯃꯥꯏꯕꯤꯁꯤꯡꯁꯨ ꯄꯣꯊꯥꯕ ꯆꯪꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏꯗꯩ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯊꯦꯅꯥꯎꯒ ꯆꯥꯎꯕꯒꯅ ꯂꯩꯇꯨꯝ ꯑꯗꯣ ꯃꯥꯏꯕꯤ ꯊꯥꯕꯜꯂꯩꯒꯤ ꯃꯅꯪꯒꯟꯗ ꯀꯟꯅ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯂꯩꯇꯨꯝ ꯑꯗꯨꯅ ꯊꯥꯕꯜꯂꯩꯒꯤ ꯃꯁꯥꯗ ꯄꯥꯟꯕꯗꯒꯤ ꯊꯥꯕꯜꯂꯩ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯇꯩꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯅꯣꯝꯂꯗꯨꯅ ꯀꯧꯔꯤ꯫ ꯃꯥꯏꯕꯤ ꯃꯌꯥꯝꯅ ꯀꯧꯔꯤꯕꯗꯣ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯕꯤ ꯑꯃꯅ ꯇꯩꯔꯦꯟ ꯃꯁꯥ ꯑꯃ ꯑꯁꯦꯡꯕ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯃꯁꯥꯗ ꯈꯤꯛꯂꯤ꯫ ꯑꯗꯨꯐꯥꯎꯕ ꯊꯥꯕꯜꯂꯩ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯆꯤꯡꯉꯨ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯆꯦꯜꯂꯤꯕꯤ ꯊꯥꯕꯜꯂꯩꯅꯤ꯫ ꯃꯥꯏꯕꯤ ꯑꯍꯟꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯇꯥꯏꯅꯔꯕ ꯃꯇꯨꯡ ꯃꯥꯏꯕꯤ ꯑꯇꯩꯗ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ, ꯑꯋꯥꯕ ꯀꯩꯁꯨ ꯊꯣꯛꯂꯣꯏ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯄꯨꯝꯅꯃꯛ ꯆꯤꯡꯉꯨ ꯃꯍꯥꯛꯀꯤ ꯊꯧꯁꯤꯟꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏꯃꯤꯔꯦꯟꯁꯦ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯕꯜꯂꯩꯒꯤ ꯍꯛꯆꯥꯡꯗ ꯆꯤꯡꯉꯨ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯀꯥꯏꯗꯣꯡꯗꯨꯅ ꯆꯤꯡꯉꯨ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯈꯔ ꯄꯥꯡꯊꯣꯛꯂꯨꯅꯕꯒꯤꯗꯃꯛ ꯊꯋꯥꯏꯃꯤꯔꯦꯟꯁꯦ ꯍꯛꯆꯥꯡꯁꯤꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯕꯗ ꯊꯋꯥꯏꯃꯤꯔꯦꯟ ꯑꯗꯣ ꯍꯛꯆꯥꯡꯁꯤꯗ ꯑꯃꯨꯛ ꯆꯪꯉꯛꯈꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥꯕꯜꯂꯩꯁꯦ ꯅꯤꯡꯊꯤꯖꯅ ꯍꯤꯞꯐꯝꯗ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯍꯤꯞꯍꯜꯂꯨꯔꯣꯀꯣ꯫ ꯁꯦ ꯄꯨꯁꯤꯜꯂꯁꯤꯁꯦ꯫ ꯑꯃꯔꯣꯝꯗ ꯉꯁꯥꯏ ꯃꯥꯏꯕꯤ ꯊꯥꯕꯜꯂꯩꯗ ꯂꯩꯇꯨꯝ ꯊꯣꯝꯂꯝꯕ ꯑꯅꯤꯗꯨꯗꯤ ꯇꯣꯃꯥꯟꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯑꯔꯤꯕ ꯃꯣꯡꯐꯝꯗꯨ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫
Oja, 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 akhoi lagle oja. Maibi thabalai gi masada leitum maduna pangkre. Maibi thabalai gyan mangduna lehore oja. Aduni dana phammu inakta. Hojikti noini wa ngangpa yadiko. Ai ngasi si khiba nupa adugi thawai kawgena tawramlibani. Asumna maiba tomana ayuk si khiba nupa adugi thawai miren adubu kawba horai. Amaromda siriba nupa adugi mayumdani. Asiba nupa adugi thawai adudi sorat loidribanina ingkhol nungda koipai paiduna seijin sayada nap haduna leiribani. Asibagi mayumda lekpa lagliba nupa kharadudi ngantana tumthakirami. Amaromda maiba toman akanba laison ama sonduna thawai adubu kawba leptri. Nupa adugi thawai duna yumgi saijinda naptuna leiringaida maiba tomangi laisondo thawai dugi manada tapna tapna taba hurami. Maiba tomangi laison leptana tarakpa aduda thawai adusu tawfam lakfam khangda prok prok chakpa haidu oirami. Saijinda naplingaida laison adu tarubadagi saijindagi leimaida pop launa tarakhi. Tanja aduda tumlambadagi nupa ama ima haina khangba makai hiplambadagi chongkhalai. Nupa aduna lauduna chongkhalakpa aduda tumlamba ataidusu mamit singnaraktuna kaidore haina hangli. Nupa aduna bai mayam yumgi nakansida karino matakre. Aiti ngasaidai tumba yadana phajupse kupsilaga leibani. Nakan asida karino khangdaba ma pop launa takre bai. Amta mayam ta yengbiyu. Asumna wari sanaringai nungsit akanba amasu sitpa haurakli. Nungsit kanna silakpa aduna imunglomda thamliba kolik mayamdusu kanagumba amana pairaga chekhaibagum makhon kaya taki. Mayam adusu kimanbana tasinduna leiri. Mongolda miyamna langba tabadagi tumba yadaduna imungda hipliba ataidusu hugalai. Siriba nupadugi mapanda thoklaklaga kaidaurage haina hangi. Thokliba pumba adu tamlami. Mapadunasu noina kibagi wakhalna khalubagi oiramni. Potharo aisu noina rakta tummage asi hairaga phamdarai. Nungsitti sitpasu leplamdi. Yumbu nupaduna akoibada sumi yenglubada machaga sakmanaba ama thongalomda paiduna chatkibado urami. Mapa adusu swai laurami. Tomangi lairona kankibana nupa adugi thawaido tomangi manakta paikhirami. Thawai aduna ingkhon wangma lankrabada sitlamba nungsitsu lepkre. Nungsitna lepkrabada mayam adusu tumina amuk leinakre. Yumbu mapa aduna kaisu tawraroise pothanaba tawrasi asi hairaga mayam adusu masa pumba fina kupsinduna mamit uisinduna tumba themnakre. Amaromda maivi thabalaigi thawai miren ado pairaga lakpuna tomangi lai sanafam mongfam yawraklami. Tomana nupi macha nahak langledana aina nangi thawai miren ase nangi hakchangdagi kauthoklabanina hojikti nahakse aigi inai oirabani. Asi haiduna nogli. Ibungo noinibu thabalaida yamna nungsibadai pamjabadai namit pena yenghoro asi hairaga kon macha amada yauriba laigi ising ado thenau amadi chawbada khikchilli. Ising adu hek khilakpaga fajarabi maibi thabalai. Maiba tomangi mamangda leplibado moininasu urami. Thenaudi thabalai ubada haraubana loikre. Oja toman sibu soidrabo. Ojana haikibado ngasidi asengbagi thoklaniko. Ngaikho thenau hojik uriba asidi magi thawai mireni. Magi hakchangdi maibi singi pothafamda lehori. Adubu maiba tomana kadai fau ngammi haibado ngasidi namit pena yengjaroko. Asi haibaga laison amasonduna fu launa kami. Khudakta ngasai sikiba nupa adugi thawai mirendo moi ahungi mamangda leplami. Thawai aduna maiba toman sorat loidriba aibu nahakna kaubadi karigino. Nahakna aibu kaubagi aigi chakthakti nahakna piba ngamgadra. Maiba tomana he thawai miren ai asi maiba tomani. Aina ngamdaba karisu leite. Nahaki thawai hakchang khainahankibasu aigi laimuga asibagi thawai amaga moi ahumnani. Nahaki apamba chakthak pigani adubu aigi aningbasidi nahakna pangthokadubani. Thenau amadi chawba tomanbu akiba phawraklami adubu kibana kari amata haibadi ngamlamdi. Maiba tomana wa makha tare. Phare munna taw. Thawai miren ekhoi mangda leplibi nupi asigi hakchangdo nahakna mafamsida
पुरकदुबनी करीगुंबा पुरक्त्रबा नंगी चक्थाकसु पीरोय अदुगा नंगी थवाइसु लाइरमलेन जौबा ngamhaloi लेकुट लेराइदा अइना नंबु लाकनादुना थमगनी असुमना अकनबा वहै असि हाइरमी माइबा तोमानसे अदुगुंबा थबकसे ngalingaiदगी तौरकपना थवाइ असिसु किरमी मयामगी मरक थतलगा थबलैना असुमना हाइरई हे मिफत्ता सागी लमचत चतपा माइबा अमा ओइरगा माइबगी मगुन ngakतबा नंगी अरोइबा नुमिनि कावगनो अदुगा अइगी हक्चांगना लेहौरिबदो इबुदौ इबेंदौगी मनाक्तनी कनाना अइगी हक्चांगबु लौबा ngamगनी लैमांगसिंगी मरक तिनख्रबा नंगी थवाइसिंगना लाइबुंग अदुदा चंगबा ngamoi नहांगना अइगा मायोक्नबा पामलबदी खुदक्सिदा अइगी थवाइ असे अइगी हक्चांगदा चंगहल्लु इखोंगना थोंगना मफमसिदा लाके तोमान नोफेट तौरगा फरे अदुदी मिकुपसिदा नहाकी थवाइ हक्चांग पुंजरो असी हाइना इसिंग खरा खिगलई इसिंग अदुना खिकपदै थबलैगी थवाइ मिरेंदो हक्चांगदा चंखिरमी ngसाइदगी थबलैबु सेनरंबा माइबिसिंग अदुसु वामनबना तुमथखिबा मतंग ओइरमी थबलैना लाइगी लेरिक्तो पुथोकलगा मखोलदी थोकता चिंगु महापु खुरुमजरई थबलैगी मोंग मतौ उबदा चिंगु लाइनिंग थौसु हौजिक्ति थबलैगी मसादा काइदोंख्रे खुदक्ता ममी सामी ओइना मांगख्रदुना माइबा तोमानगी मनाक्ता अमुक सत फावदोरई खंगौदना तोमानगी नक्कन ओइरपना थबलै लेपलंबा उबदा तोमान हाइफेट ngakchanarami नुपी मचा नाहक्ति ओंथोकना थुनबु यौरख्रेने हौजिक्ति कनाना ngamba हाइबदो येंगनबा ताबनी असि हाइरगा तोमानगी मखुत अनि मक्तो खुतुम तासिनदुना लाइरोन अमा सोलमी सोनबेक लोइबगा लाइमु अनिदो उपाम्बी अमदगी हेना वांगदुना माइबी थबलैगी मनाक्ता चंगसिलक्तुना मखौरी अदो मेट के खंदुना मखुत असांगबसिंगदो तिंगथोरई तंजा अदुदा थबलैसु लाइगी लैरिक्ता याउरिबा फत्तबा लाइ पुंबा खुदक्ता माइथीबा पीबा ngamba अफबा लाइमु अनि खुदक्ता थोगलई लाइमु अनिदो उबदा फत्तबा लाइमु अनिदुसु सावरदुना लाइमु मसेन खुद थाबा हौनरई तंजा अदुदा माइबा तोमाना असीबा थवाइ अनिदुसु मपांगल हापतुना माइबी थबलैगी लाइमु अनिसे माइथीबा पियो हाइना खुदक्ता हाइखिरमी थवाइ अनिदो यारपा अदुददी थबलैगी लाइमु अनिदो मायोक्नबदा अवाबा ओइरमी अमरोमदा थेनाउगा चावबगदी मिटमांगदा उरिबा मयामदो येंगदुना लैबा ngamlaktre माइबा तोमानगी मनाक्ता तासिनदुना ममित पांथोकपा ngamda अकीबा कयादो खांगदुना लैरी असुमना मायोक्नरपना हौजिक्ति अफबा लाइमु अनिदुदी यामना वाबा हाइबदो ओइरमी तंजा अदुदा मसक उदबा खोंजेलदा असुमना हाइरई माइबा तोमान हौजिक्ति नाहकी मतम लोइरे नाहंगना असीबा कयागी थवाइ मिरेनबु लैरैबाकी लंबी थिंजिनदुना नंगना थवाइसिंगी चकथाक पीरगा नंगना सननिंगबा मोंगदा सन्नबगी नंगिसु मतम लांगले हौजिक्ति अइगी मतिक मयाइना सेमखिबा अफबा लाइमुसिदा अइना पांगन तंखाइ हापलबनी असी हाइरमलगा खोंजेल अदो चप लेपखिरमी तंजा अदुदा फत्तबा लाइमु अनिमक खुदक्ता अफबा लाइमु अनिदुना माइथीबा पीख्रे फत्तबा लाइमु अनिसु माइथीरबा अदुददी मैखु अमुबा ओंदुना पाइदुना चटख्रे हौजिक लेमौरिबा हाइबबु असीबगी थवाइ मिरेन अनिदुगा माइबा तोमान अमदी थेनाउ चावबदा ngaihore तोमानगी लाइमु अनि खंगौदना मांगखिबा असीदगी तोमान साउदुना मागी महै अरैबा पुंबा थवाइ अनिदुदा फुफु हाइना कामसिली थवाइ अनिदुनदी माइबी थबलैगी मसादा लाइनिंगथौ काइदोंदुना लैरिबदो उरमी असीबा थवाइ कयागी थवाइबु फत्तबा माइकैदा पुखिबा अमदी मिचम कयाबु फत्तबा लाइगी चकथाक पिजखिबगी थवाइ अनिदुना तोमानदा ओनसिनदुना तोमानगी मसादा चंगदुना तोमानगी ई खुदिंगमक चुपथोक्तुना माइबा तोमान अरोइबा ओइखि माइबा तोमान सिख्रबदा थेनाउ अमदी चावबसु मफम अदु थादोक्तुना चेनबा होनरी असुमना तोमानगी असीबा मसादगी थवाइ अनिदो थोगलकलगा माइबी थबलैदा खुरुमदुना अखोइबु लैरैबाक यौहनबियु हाइना खुरुमई तंजा अदुदा थेनाउ अमदी चावबा फमलंबदे होगतुना हौ थाना चेनखि थवाइ अनिदुना थेनाउ अमदी चावबगी ममांगदा थत्तुना अकीबा सकफम कया उहल्ली अरोइबदा माइबी थबलैना नुपा अनिसिगी मराल लैतबगुम्बनी माइबा तोमानना किहनबदगी मखोइना पुमनमक मतेंग पांगखिबनी फत्तबा थबक्ता मतेंग पांगलुबगी mahai oina ngasi dagi nakhoi ani naron thok tab oiro asi hek haibuga
ꯊꯦꯅꯥꯎꯒ ꯆꯥꯎꯕꯒ ꯃꯔꯣꯟ ꯊꯣꯛꯇꯕ ꯃꯤ ꯑꯃ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯊꯥꯕꯜꯂꯩꯒꯤ ꯃꯌꯨꯝꯗ ꯃꯃꯥꯟꯅꯕꯤ ꯃꯟꯖꯨ ꯂꯥꯛꯇꯨꯅ ꯋꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯏꯇꯥ ꯊꯥꯕꯜꯂꯩ, ꯏꯇꯥꯅ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯇꯥꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯦ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯁꯤꯠ ꯁꯦꯡꯉꯤ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃꯗꯁꯨ ꯏꯇꯥꯒꯤ ꯌꯨꯝꯁꯤꯗ ꯃꯤ ꯂꯩꯕꯒꯨꯝꯅ ꯇꯧꯏ ꯏꯇꯥ꯫ ꯑꯩꯗꯤ ꯅꯨꯄꯤꯒ ꯑꯣꯏꯔꯦ ꯇꯝꯅꯕ ꯃꯥꯟꯗꯅ ꯅꯍꯥꯟꯗꯒꯤ ꯏꯇꯥꯒꯤ ꯌꯨꯝꯁꯤꯗ ꯆꯪꯗ꯭ꯔꯦ꯫ ꯏꯇꯥꯗꯤ ꯃꯥꯏꯕꯤ ꯑꯣꯏꯔꯕꯅꯤꯅ ꯊꯣꯛꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯒꯅꯤ꯫ ꯈꯪꯂꯕꯗꯤ ꯀꯔꯤꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯇꯥ꯫ ꯍꯣꯏ, ꯑꯩ ꯍꯥꯏꯒꯦ ꯏꯇꯥ ꯃꯟꯖꯨ꯫ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯅ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯟꯗꯨꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯑꯁꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯇꯥꯅ ꯑꯩꯒꯤ ꯌꯨꯝꯗ ꯀꯥꯆꯤꯟ ꯀꯣꯌꯥ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯤꯔꯦꯟ ꯑꯣꯏꯕꯅ ꯏꯇꯥꯗ ꯀꯧꯕ ꯉꯝꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯧꯔꯨꯔꯦꯅ ꯈꯜꯂꯣ, ꯑꯩꯒꯤ ꯁꯛꯇꯤ ꯎꯗ꯭ꯔꯕꯅꯤꯅ ꯏꯇꯥ ꯄꯥꯈꯠꯈꯤꯕꯅ ꯏꯇꯥ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯀꯧꯗꯕꯅꯤ ꯏꯇꯥ꯫ ꯃꯟꯖꯨ ꯈꯪꯄ꯭ꯔꯦꯛꯀ ꯈꯪꯉꯤ꯫ ꯑꯁ ꯏꯇꯥ, ꯈꯪꯉꯤꯍꯦ꯫ ꯀꯤꯒꯅꯨ ꯏꯇꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯑꯩꯅ ꯉꯥꯛꯂꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯏꯇꯥ, ꯑꯩꯒꯤ ꯏꯁꯥꯗ ꯍꯧꯖꯤꯛꯇꯤ ꯆꯤꯡꯉꯨ ꯂꯥꯏꯅꯤꯡꯊꯧ ꯀꯥꯏꯗꯣꯡꯂꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯄꯥꯎ ꯆꯦꯜꯂꯗꯣꯏꯅꯦ ꯏꯇꯥ꯫ ꯑꯣ, ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ ꯏꯇꯥ꯫ ꯏꯇꯥꯅ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯁꯦ ꯅꯇꯥ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯍꯧꯖꯤꯛꯇꯤ ꯏꯇꯥ ꯂꯩꯔꯕꯅꯤꯅ ꯂꯩꯀꯥꯏ ꯈꯨꯟ ꯑꯁꯤꯁꯨ ꯑꯋꯥ ꯑꯅꯥ ꯌꯥꯎꯔꯔꯣꯏ, ꯑꯀꯤ ꯑꯈꯪ ꯂꯩꯔꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯥꯏꯕꯤ ꯊꯥꯕꯜꯂꯩ ꯆꯤꯡꯉꯨ ꯃꯍꯥꯛꯀꯤ ꯃꯄꯥꯎ ꯆꯦꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯅꯥ ꯑꯌꯦꯛ ꯀꯌꯥ, ꯁꯣꯏꯅꯥꯏꯕ ꯀꯌꯥ, ꯃꯔꯣꯟ ꯊꯣꯛꯇꯕ ꯀꯌꯥ ꯑꯃꯗꯤ ꯂꯥꯏꯑꯣꯛ ꯇꯤꯟꯑꯣꯛꯄ ꯀꯌꯥꯁꯨ ꯃꯥꯏꯕꯤ ꯊꯥꯕꯜꯂꯩꯅ ꯌꯦꯡꯕꯗꯒꯤ ꯈꯨꯗꯛꯇ ꯑꯅꯥꯕ ꯄꯨꯝꯕ ꯐꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯕꯜꯂꯩ ꯆꯤꯡꯉꯨ ꯃꯍꯥꯛꯀꯤ ꯃꯄꯥꯎ ꯆꯦꯟꯗꯨꯅ ꯃꯤꯌꯥꯝꯅ ꯁꯛꯈꯪꯂꯕꯤ ꯑꯐꯥꯎꯕꯤ ꯃꯥꯏꯕꯤ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯗꯨꯅ ꯃꯤꯌꯥꯝꯗ ꯇꯥꯍꯜꯂꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫